ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ "ꯉꯔꯥꯡ ꯑꯩꯅ ꯍꯣꯝꯋꯥꯔꯛ ꯑꯣꯏꯅ ꯀꯣꯏꯁꯟ ꯃꯇꯦꯛ ꯑꯃ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯣ? ꯂꯣꯏꯁꯤꯜꯂꯛꯂꯗꯤ ꯁꯤꯗ ꯇꯦꯕꯜꯁꯤꯗ ꯊꯝꯃꯣ꯫ ꯑꯗꯨꯒ ꯏꯔꯛꯇꯕ ꯂꯣꯏꯁꯤꯜꯂꯛꯇꯕꯈꯩꯅ ꯃꯄꯥꯟꯗ ꯊꯣꯛꯁꯤ꯫" ꯖꯦꯛ ꯃꯥꯒꯤ ꯕꯦꯒꯇꯨ ꯂꯧꯊꯣꯛꯇꯨꯅ ꯑꯗꯨꯒꯤ ꯍꯣꯝꯋꯥꯔꯛ ꯏꯈꯤꯕ ꯅꯣꯠꯕꯨꯛꯇꯨ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯖꯦꯛꯅ "ꯑꯣꯌꯥ, ꯑꯩꯗꯤ ꯉꯁꯥꯏ ꯑꯗꯨꯝ ꯀꯥꯎꯗꯅ ꯊꯅꯝꯂꯦꯅꯦ꯫ ꯀ꯭ꯂꯥꯁ ꯂꯩꯇ ꯃꯥꯜꯂꯦꯅ ꯉꯁꯤ꯫ ꯁꯨꯔꯦꯁꯅ "ꯇꯧꯅꯤꯌꯦ ꯅꯪꯗꯤ, ꯍꯥꯍꯥ, ꯑꯗꯨꯏꯗꯤ ꯍꯧꯕꯤꯆꯥꯔꯣꯅꯦ ꯑꯗꯨꯗꯤ꯫" ꯔꯣꯍꯤꯠꯅ "ꯍꯥꯍꯥ." ꯖꯦꯛꯅ ꯑꯃꯨꯛ "ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ꯫ ꯅꯥꯎ, ꯅꯪ ꯄꯨꯔꯛꯄ꯭ꯔꯥ?" ꯖꯦꯝꯁꯅ "ꯑꯩꯗꯤ ꯄꯨꯔꯛꯑꯦ꯫" ꯖꯦꯛꯅ "ꯑꯣ" ꯍꯥꯏꯔꯒ ꯖꯦꯛ ꯕꯤꯁ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯇꯨꯅ "ꯚꯥꯏ, ꯅꯣꯏ ꯍꯣꯝꯋꯥꯔꯛ ꯂꯣꯏꯅ ꯇꯧꯅꯔꯛꯄ꯭ꯔꯣ?" ꯕꯤꯁꯅ "ꯇꯧꯔꯛꯑꯦ꯫ ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯅꯪ ꯇꯧꯔꯛꯇ꯭ꯔꯕꯣ?" ꯖꯦꯛꯅ "ꯍꯣꯏꯅꯦ, ꯀꯥꯎꯗꯅ ꯊꯅꯝꯂꯤꯅꯦ ꯅꯣꯠꯕꯨꯛꯇꯣ꯫" ꯕꯣꯔꯤꯁꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ, ꯍꯥꯍꯥ." ꯖꯦꯛꯅ "ꯐꯔꯛꯈꯤꯅꯤ." ꯁꯣꯝꯗ ꯒꯔꯜꯁ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯏꯖꯅ "ꯅꯣꯏ ꯂꯣꯏꯅ ꯇꯧꯅꯔꯛꯄ꯭ꯔꯣ?" ꯔꯣꯁꯂꯤꯟꯅ "ꯑꯩꯗꯤ ꯇꯧꯔꯛꯑꯦ." ꯊꯥꯖꯁꯨ ꯍꯥꯏꯔꯛꯏ "ꯇꯧꯔꯛꯑꯦ." ꯂꯥꯏꯖꯅ "ꯑꯃꯁꯤꯗꯤ?" ꯔꯣꯁꯂꯤꯟꯅ "ꯑꯁ ꯈꯪꯗꯦ, ꯑꯁꯤꯒꯤ ꯁꯔꯃꯤꯂꯥ ꯃꯅꯥꯎꯄꯤꯁꯤꯗꯤ." ꯂꯥꯏꯖꯅ ꯑꯃꯨꯛ "ꯑꯁ ꯅꯪꯁꯨꯕ ꯂꯣꯏꯔꯦꯍꯦ, ꯃꯤꯡꯗꯨ ꯐꯥꯎꯗꯤ." ꯊꯥꯖꯅ "ꯅꯩꯗ꯭ꯔꯣ, ꯈꯦꯠꯇꯠꯂꯤꯍꯦ, ꯈꯦꯕꯥꯠꯂꯤ." ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ "ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯅꯪꯒꯤꯗꯨꯅ?" ꯂꯥꯏꯖꯅ "ꯌꯥꯔꯦꯁꯦ, ꯑꯝꯇ ꯍꯪꯉꯨ." ꯍꯥꯏꯔꯒ ꯊꯥꯖꯅ ꯇꯤꯅꯥꯗ ꯀꯧꯏ꯫ "ꯇꯤꯅꯥ, ꯇꯤꯅꯥ, ꯚꯥꯏ." ꯇꯤꯅꯥꯅ "ꯇꯥꯏꯌꯦ, ꯀꯩꯅꯣ ꯚꯥꯏ?" "ꯅꯪ ꯁꯤ ꯇꯧꯔꯛꯄ꯭ꯔꯣ?" ꯇꯤꯅꯥꯅ "ꯇꯧꯔꯛꯑꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯤꯔꯨꯔꯁꯤ ꯂꯥꯛꯑꯣ." ꯇꯤꯅꯥꯅ ꯃꯈꯣꯏ ꯂꯣꯏꯅ ꯄꯤꯅꯔꯦ ꯕꯣꯏ ꯁꯥꯏꯠꯀꯤꯁꯨ꯫ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯄꯅꯤꯁꯃꯦꯟ ꯐꯪꯕ ꯇꯥꯕꯅꯤ꯫ ꯖꯦꯝꯁꯅ "ꯇꯥꯃꯣ, ꯎꯄꯥꯏ ꯂꯩꯇꯦ, ꯁꯥꯎꯅꯨꯀꯣ." ꯖꯦꯛꯅ ꯁꯨꯔꯦꯁꯅ "ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯅ ꯁꯥꯎꯔꯒ?" ꯖꯦꯛꯇꯨ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯛꯅ ꯃꯨꯠꯀ ꯌꯥꯝ ꯑꯣꯐ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗꯨ ꯇꯤꯅꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯍꯦꯛ ꯆꯥꯟꯅꯔꯨꯔꯦ꯫ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯇꯤꯅꯥ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯥ ꯇꯧꯍꯧꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯌꯥ, ꯀꯥꯟꯅꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯅꯣꯠꯕꯨꯛꯇꯨꯗꯒꯤ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯊꯥꯖꯅ "ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ?" ꯔꯣꯁꯂꯤꯟꯅ "ꯀꯔꯤꯅꯣ, ꯀꯅꯥꯅꯣ?" "ꯑꯣ, ꯁꯔꯃꯤꯂꯥ ꯅꯥꯎꯁꯤꯔꯣ?" ꯂꯥꯏꯖꯅ "ꯑꯁ ꯌꯥꯔꯦꯍꯦ, ꯅꯪꯃꯁꯨ ꯁꯔꯃꯤꯂꯥ ꯁꯔꯃꯤꯂꯥ ꯑꯗꯨꯝ ꯍꯦꯛ ꯇꯧ ꯂꯩ꯫ ꯇꯥꯟ ꯆꯥꯔꯗꯤ ꯁꯔꯃꯤꯂꯥꯗꯣ ꯅꯪꯒꯤ ꯀ꯭ꯔꯁꯀ ꯑꯣꯏ ꯂꯩꯔꯝꯗꯣꯏꯅꯤ, ꯍꯥꯍꯥ." ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯔꯣꯁꯂꯤꯟꯅ "ꯍꯥꯎꯇ꯭ꯔꯦꯍꯦ ꯑꯗꯨꯗꯤ ꯅꯪꯁꯨ." ꯇꯤꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯅꯣꯠꯕꯨꯛꯇꯣ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯄꯦꯖꯇ ꯃꯥꯒꯤ ꯃꯃꯤꯡ ꯊꯥꯔꯤꯕ ꯃꯄꯥꯗꯨꯗ ꯔꯤꯃꯨꯚꯔꯅ ꯌꯦꯛꯁꯤꯜꯂꯤ, ꯑꯗꯨꯒ ꯖꯦꯛ ꯍꯥꯏꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯤꯅꯥ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯅꯣꯠꯕꯨꯛꯇꯨ ꯑꯗꯨꯝ ꯇꯦꯕꯜꯗꯨꯗ ꯊꯅꯝꯂꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯉꯛꯅ ꯔꯣꯁꯂꯤꯟꯅ "ꯀꯩꯅꯣ ꯃꯥꯅ ꯇꯧꯏꯁꯤꯕꯣ? ꯀꯅꯥꯒꯤ ꯃꯃꯤꯡ ꯄꯥꯟꯕꯤꯔꯤꯅꯣ ꯇꯧꯔꯤꯁꯤꯅ?" ꯊꯥꯖꯅ "ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯄꯨꯛꯐꯕꯤ ꯁꯥꯔꯤꯅꯤ ꯀꯥꯏꯅꯒ, ꯅꯠꯇꯦ ꯃꯥꯕꯨ ꯑꯃꯨꯛ ꯚꯣꯠꯀ ꯂꯦꯞꯇꯣꯏꯖꯥꯠꯂꯣ?" ꯂꯥꯏꯖꯅ "ꯈꯪꯗ꯭ꯔꯦꯗ ꯉꯁꯤꯒꯤ ꯇꯤꯅꯥꯒꯤ ꯃꯇꯧꯁꯤ." ꯔꯣꯁꯂꯤꯟꯅ "ꯉꯥꯏꯈꯣ, ꯖꯦꯛ ꯇꯧꯔꯛꯈꯤꯕ꯭ꯔꯥ? ꯃꯥ ꯅꯣꯠꯕꯨꯛ ꯊꯝꯈꯤꯕ ꯎꯍꯧꯕ꯭ꯔꯣ?" ꯊꯥꯖꯅ "ꯈꯪꯗꯦꯕꯣ." ꯂꯥꯏꯖꯅ "ꯃꯥꯗꯤ ꯉꯁꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕꯅꯦ." ꯔꯣꯁꯂꯤꯟꯅ "ꯑꯣ, ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ, ꯖꯦꯛꯀꯤ ꯑꯣꯏꯔꯝꯒꯅꯤ." ꯊꯥꯖꯅ ꯑꯃꯨꯛ "ꯑꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ?" ꯂꯥꯏꯖꯅ "ꯑꯗꯨꯔꯣ, ꯇꯤꯅꯥꯅ ꯇꯧꯔꯤꯁꯤꯔꯣ? ꯖꯦꯛꯄꯨ ꯅꯨꯡꯁꯤꯕꯩꯅꯦ ꯈꯪꯂꯕ." ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯖ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ, "ꯑꯩ ꯑꯣꯏꯔꯁꯨ ꯇꯧꯅꯤꯁꯤꯗꯤ ꯇꯝꯂꯝꯂꯗꯤ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤꯕꯨ ꯑꯣꯏꯅ ꯇꯧꯕꯤꯗꯣꯏꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯩꯅ ꯋꯥꯊꯣꯛꯂꯒ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏꯅ ꯃꯥꯅ ꯋꯥꯍꯟꯗꯣꯏꯅꯤ." ꯔꯣꯁꯂꯤꯟꯅ "ꯑꯗꯨꯕꯣꯕ ꯃꯥꯏꯁꯤꯗꯤ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ." ꯊꯥꯖꯅ "ꯑꯗꯨꯅꯤ, ꯈꯪꯗ꯭ꯔꯦꯗ." ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯂꯥꯏꯖꯒꯤ ꯇꯨꯝꯗꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟꯒ ꯄꯨꯡꯆꯥꯏ꯫ ꯁꯣꯝꯗꯁꯨ ꯔꯣꯍꯤꯠꯅ "ꯀꯩꯅꯣ ꯇꯤꯅꯥꯁꯤ ꯅꯣꯠꯕꯨꯛꯁꯨ ꯊꯅꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦꯅꯦ." ꯖꯦꯝꯁꯅ "ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ?" ꯁꯨꯔꯦꯁꯅ "ꯌꯥꯔꯦ ꯇꯣ, ꯃꯤ ꯑꯄꯥꯝꯕꯅꯤ." ꯔꯣꯍꯤꯠꯅ ꯑꯃꯨꯛ
ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯦꯀꯦꯟ ꯕꯦꯟꯁꯁꯨ ꯕꯣꯔꯤꯁꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯏꯁꯤꯅ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯑꯌꯥ ꯅꯨꯡꯉꯥꯏꯇꯤꯌꯦ ꯕꯤꯁꯅ ꯍꯥꯍꯥ ꯕꯣꯔꯤꯁꯅ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁꯁꯨ ꯉꯁꯥꯏ ꯇꯤꯅꯥꯅ ꯇꯧꯈꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯏ ꯃꯥꯒꯤ ꯃꯃꯤꯡ ꯏꯔꯤꯕ ꯕꯣꯏ ꯄꯦꯖꯇꯨ ꯁꯦꯠꯇꯠꯂꯒ ꯇꯤꯅꯥ ꯍꯥꯏꯅ ꯏꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯔꯛꯏ ꯅꯣꯠꯕꯨꯛꯇꯨ ꯊꯝꯂꯝꯂꯒ ꯑꯁꯨꯝ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯅ ꯁꯤꯗꯤ ꯀꯔꯤꯅꯣꯅꯦ ꯄꯨꯔꯥ ꯆꯦꯅꯦꯜ ꯑꯃꯅꯤꯅꯦ ꯀꯔꯤ ꯆꯦꯅꯦꯜꯕꯨ ꯑꯣꯏꯔꯒꯕ ꯕꯤꯁꯅ ꯈꯪꯗꯦꯕꯣ ꯃꯥꯏ ꯃꯑꯣꯡꯁꯤ ꯁꯉꯥꯏ ꯆꯦꯅꯦꯜꯕꯨ ꯃꯥꯜꯂꯤ ꯄꯥꯔꯤꯅ ꯌꯥꯏ ꯌꯥꯏ ꯕꯣꯔꯤꯁ ꯊꯣꯛꯈꯤꯕꯗꯨꯗ ꯑꯃꯨꯛ ꯖꯦꯝꯁꯅ ꯀꯩꯅꯣ ꯁꯤꯁꯨ ꯑꯃꯨꯛ ꯔꯣꯍꯤꯠꯅ ꯀꯩꯅꯣꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯇꯧꯔꯤꯁꯤꯡꯁꯤꯕꯣ ꯁꯨꯔꯦꯁꯅ ꯍꯧꯖꯤꯛꯀꯤ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨ ꯇꯤꯅꯥꯁꯦ ꯄꯥꯝꯂꯤ ꯃꯥꯜꯂꯦ ꯌꯥꯏ ꯌꯥꯏ ꯖꯦꯝꯁꯅ ꯑꯗꯨꯅꯦ ꯔꯣꯁꯂꯤꯟꯅ ꯕꯣꯔꯤꯁꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯅ ꯃꯥꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯊꯥꯖꯅ ꯈꯪꯗ꯭ꯔꯦꯗ ꯇꯥꯟ ꯆꯥꯔꯗꯤ ꯇꯤꯅꯥꯒꯤꯕꯨ ꯑꯣꯏꯔꯝꯅꯤꯅꯦ ꯂꯥꯏꯖꯅ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯒ ꯑꯣꯏꯔꯝꯅꯤꯌꯦ ꯀꯩꯅꯣ ꯃꯁꯤ ꯇꯤꯅꯥ ꯄꯥꯝꯃꯤꯖꯥꯠꯂꯣ ꯑꯗꯨꯒ ꯇꯤꯅꯥꯅ ꯑꯃꯗ ꯀꯩꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯔꯣꯁꯂꯤꯟꯅ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯇꯗꯤ ꯃꯩ ꯇꯥꯔꯦ ꯂꯣꯏ ꯍꯦꯛ ꯈꯪꯅꯔꯦ ꯀꯅꯥꯅ ꯑꯗꯨ ꯅꯨꯡꯁꯤ ꯀꯅꯥꯅ ꯑꯗꯥ ꯄꯥꯝꯃꯤ ꯍꯥꯏꯗꯣ ꯂꯥꯏꯖꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯊꯥꯖꯅ ꯑꯃꯨꯛ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯁꯤ ꯃꯥꯡꯗ ꯐꯝꯂꯤꯁꯤ ꯑꯁꯥꯕ ꯃꯨꯇ꯭ꯔꯤ ꯂꯥꯏꯗꯣ ꯅꯠꯇꯦꯀꯣ ꯔꯣꯁꯂꯤꯟꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯉꯁꯥꯏꯈꯩꯕꯨ ꯂꯩꯒ ꯀꯥꯎꯔꯦ ꯑꯃꯨꯛ ꯃꯈꯣꯜꯗꯨ ꯄꯤꯛꯊꯔꯒ ꯋꯥꯔꯧꯕꯤꯔꯣꯏ ꯁꯥꯔ ꯁꯧꯕꯤꯕ ꯌꯥꯗ꯭ꯔꯦꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯁꯥꯔꯒꯤ ꯃꯇꯦꯡꯅ ꯂꯣꯏ ꯍꯦꯛ ꯈꯪꯅꯔꯦ ꯃꯁꯤꯒꯤꯗꯃꯛ ꯁꯥꯔ ꯇꯥꯡꯇꯥꯡꯕꯨ ꯊꯥꯒꯠꯆꯔꯤ ꯔꯣꯁꯂꯤꯟꯅ ꯁꯥꯔ ꯇꯥꯡꯇꯥꯡ ꯍꯥꯏꯔꯤꯁꯤ ꯆꯪꯂꯛꯂꯤꯕ ꯇꯤꯆꯔ ꯑꯣꯖꯥꯗꯨ ꯃꯀꯣꯛ ꯂꯋꯥꯏꯗꯨ ꯈꯔ ꯇꯥꯡꯂꯤ ꯇꯧꯏ ꯑꯗꯨꯒꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯠꯕꯨꯛꯁꯤꯡꯗꯨ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯑꯣꯡꯂꯤ ꯃꯤ 24 ꯈꯛ ꯍꯣꯝꯋꯥꯔꯛ ꯁꯕꯃꯤꯠ ꯇꯧꯔꯛꯏ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯑꯃꯨꯛ ꯃꯤꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯑꯣꯖꯥꯗꯨꯅ ꯀꯩꯅꯣ ꯆꯦ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯨꯗꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯕꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯍꯧꯏ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯖꯦꯛꯇꯨ ꯄꯨꯡꯉꯛ ꯍꯦꯛꯉꯛꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ ꯀꯩꯅꯣ ꯑꯩꯗꯤ ꯅꯣꯠꯕꯨꯛꯁꯨ ꯄꯨꯔꯛꯇꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯖꯦꯛꯅ ꯑꯃꯨꯛ ꯑꯣꯖꯥꯗꯨꯗ ꯁꯥꯔ ꯑꯣꯖꯥꯗꯨꯅ ꯌꯥꯔꯦ ꯆꯪꯉꯣ ꯅꯪꯒꯤ ꯁꯤꯠꯇ ꯉꯥꯎꯁꯤꯟꯅꯔꯤꯅꯤ ꯀꯥꯏꯅꯒ ꯆꯪꯉꯣ ꯖꯦꯛ ꯍꯥꯏꯔꯝꯂꯒ ꯆꯪꯂꯛꯏ ꯖꯦꯛꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯔꯣꯁꯂꯤꯟꯅ ꯍꯩ ꯑꯃꯁꯤꯗꯤ ꯂꯥꯛꯑꯦꯍꯦ ꯃꯋꯥꯁꯤꯗꯤ ꯂꯥꯛꯑꯦ ꯃꯇꯨꯗꯤ ꯈꯪꯗꯦ ꯊꯥꯖꯅ ꯀꯗꯥꯏꯅꯣ ꯍꯣꯏꯅꯦ ꯆꯪꯂꯛꯑꯦ ꯂꯥꯏꯖꯅ ꯑꯃꯨꯛ ꯑꯁ ꯌꯥꯔꯦꯀꯣ ꯃꯋꯥ ꯃꯇꯨ ꯀꯥꯏꯅꯒ ꯁꯣꯝꯗ ꯖꯦꯛꯅ ꯀꯩꯅꯣ ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯀꯅꯥꯅ ꯊꯝꯃꯨꯒꯦ ꯖꯦꯝꯁꯅ ꯈꯪꯗꯦ ꯇꯤꯅꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨ ꯊꯅꯝꯂꯒ ꯊꯣꯛꯈꯤꯌꯦ ꯖꯦꯛꯅ ꯖꯦꯛ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯥꯗꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣꯅꯦ ꯑꯁ ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ ꯆꯨꯝꯅ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯅꯤꯗ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯩ ꯅꯨꯡꯁꯤꯔꯤꯖꯥꯠꯂꯣ ꯄꯥꯝꯃꯤꯖꯥꯠꯂꯣ ꯁꯨꯔꯦꯁꯅ ꯇꯤꯅꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯣꯔꯤꯁꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯖꯦꯛ ꯉꯛꯅ ꯃꯥꯗꯤ ꯀꯩꯒꯤ ꯁꯨꯔꯦꯁꯅ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯣꯠꯕꯨꯛꯀ ꯁꯦꯒꯥꯏꯒꯤꯌꯦ ꯖꯦꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯤꯅꯥꯁꯨ ꯆꯪꯂꯛꯂꯦ ꯇꯤꯅꯥ ꯍꯦꯛ ꯆꯪꯂꯛꯄꯒ ꯊꯥꯖꯅ ꯉꯝꯒ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗ ꯃꯣꯏ ꯖꯦꯛ ꯍꯥꯏꯕꯁꯦ ꯔꯣꯁꯂꯤꯟꯅ ꯉꯝꯃꯤ ꯅꯪꯒꯤ ꯄꯋꯥꯔꯁꯤꯗꯤ ꯃꯤꯅꯗꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯂꯣꯏꯔꯦ ꯂꯥꯏꯖꯅ ꯑꯁ ꯌꯥꯔꯦ ꯇꯣ ꯇꯤꯅꯥ ꯇꯞꯅ ꯑꯗꯨ ꯀꯅꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯁꯥꯔꯒ ꯄꯤꯈꯤꯒꯦ ꯅꯣꯏ ꯈꯪꯍꯧꯕ꯭ꯔꯣ ꯂꯥꯏꯖ ꯔꯣꯁꯂꯤꯟ ꯊꯥꯖꯅ ꯍꯣ ꯕꯣꯔꯤꯁꯅ ꯄꯤꯈꯤꯕꯅꯤ ꯇꯤꯅꯥ ꯉꯛꯅ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯑꯣꯅꯦ ꯏꯔꯥꯡꯒꯗꯣ ꯌꯥꯝ ꯇꯧꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪꯅ ꯖꯦꯛ ꯅꯨꯡꯁꯤꯕꯒꯨꯝ ꯕꯣꯔꯤꯁꯅꯁꯨ ꯅꯪ ꯅꯨꯡꯁꯤꯔꯤ ꯃꯥꯜꯂꯤꯅꯦ ꯄꯦꯃ ꯁꯔꯃꯤꯂꯥ ꯅꯥꯎꯁ ꯇꯤꯅꯥꯅ ꯉꯁꯤ ꯕ꯭ꯂꯠꯇ ꯍꯥꯏꯒꯠꯂꯛꯀꯅꯤꯀꯣ ꯌꯥꯝ ꯍꯧꯔꯁꯅꯨ ꯊꯥꯖꯅ ꯑꯁ ꯀꯤꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯪꯕꯨ ꯕ꯭ꯂꯠꯀ ꯇꯣꯉꯥꯟꯅ ꯄꯥꯟꯕ꯭ꯔꯣ ꯇꯤꯅꯥ ꯄꯩꯔꯒ ꯑꯍꯣꯏ ꯄꯥꯟꯖꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ
ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯕ꯭ꯔꯦꯛꯁꯨ ꯊꯥꯔꯦ꯫ ꯖꯦꯛꯅ ꯇꯤꯅꯥꯗ ꯑꯁꯣꯝꯂꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯁꯂꯤꯟꯅ ꯇꯣ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯗꯣ ꯅꯣꯏ ꯀ꯭ꯔꯁꯅ꯫ ꯇꯤꯅꯥ ꯄ꯭ꯔꯞ ꯇꯧꯅ ꯍꯣꯏ ꯈꯪꯖꯕꯗꯣ꯫ ꯊꯥꯖꯅ ꯑꯗꯣ ꯇꯤꯅꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨꯀꯣ꯫ ꯇꯤꯅꯥꯅ ꯍꯥꯏꯒꯦ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ꯫ ꯂꯥꯏꯖꯅ ꯌꯦꯁ ꯒꯨꯗ ꯂꯛ ꯑꯣꯜ ꯗ ꯕꯦꯁ ꯒꯨꯗ ꯕꯥꯏ꯫ ꯇꯤꯅꯥꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯤꯅꯥ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯖꯦꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯂꯥꯛꯑꯣ ꯇꯤꯅꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ꯫ ꯇꯤꯅꯥꯅ ꯇꯤꯅꯥ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯖꯦꯛꯅ ꯊꯦꯡꯛꯌꯨ ꯑꯩꯒꯤ ꯍꯣꯝꯋꯥꯔꯛ ꯊꯝꯕꯤꯕꯒꯤꯗꯃꯛ꯫ ꯇꯤꯅꯥꯅ ꯑꯁ ꯌꯥꯔꯦꯍꯦ ꯑꯗꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ꯫ ꯖꯦꯛꯅ ꯍꯣꯏ꯫ ꯇꯤꯅꯥꯅ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ꯫ ꯖꯦꯛꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯇꯤꯅꯥ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯁꯨ ꯉꯁꯤ ꯅꯉꯣꯟꯗ ꯀꯣꯏꯗꯕꯤ ꯀꯩꯁꯨ ꯈꯟꯗꯕꯤ ꯋꯥ ꯃꯌꯥꯝ ꯍꯥꯏꯒꯗꯕ ꯂꯩꯌꯦ꯫ ꯇꯤꯅꯥꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯍꯥꯏꯔꯣꯅꯦ꯫ ꯖꯦꯛꯅ ꯑꯁ ꯏꯗꯤ ꯏꯀꯥꯏꯍꯦ ꯑꯗꯣ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯇꯤꯅꯥꯅ ꯑꯗꯣ ꯌꯥꯗꯕꯁꯨ ꯇꯧꯕꯤꯅꯨꯀꯣ꯫ ꯇꯤꯅꯥ ꯃꯣꯃꯣ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯖꯦꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯣꯏꯌꯦ ꯑꯗꯨꯒ ꯌꯥꯗꯕꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯖꯦꯛꯅ ꯊꯦꯡꯛꯌꯨ ꯑꯃꯨꯛꯀꯁꯨ ꯅꯪꯅꯁꯨ ꯀꯩꯁꯨꯝ ꯈꯜꯂꯣꯏ ꯌꯥꯅꯤꯁꯨ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯋꯥꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯤꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯤꯅꯥꯗꯨ ꯖꯦꯛꯅꯒ ꯁꯨꯃꯥꯏꯅꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯊꯃꯣꯏꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯇꯥꯍꯧꯔꯦ꯫ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯑꯃ ꯏꯍꯧ ꯍꯧꯋꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯤꯅꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯖꯦꯛꯇ ꯌꯦꯡꯂꯒ ꯀꯩꯅꯣ ꯖꯦꯛ? ꯖꯦꯛꯅ ꯀꯩꯝ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯅꯥꯗ ꯃꯤꯠꯌꯦꯡ ꯊꯥꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯑꯣꯏꯅ ꯌꯦꯡꯈ꯭ꯔꯦ꯫ ꯇꯤꯅꯥꯗꯨ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯑꯔꯦꯝꯕꯒꯤ ꯋꯥ ꯉꯥꯡꯖꯔꯝꯃꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯇꯤꯅꯥꯅ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯗꯣ ꯍꯥꯏꯔꯣꯗꯅ ꯖꯦꯛ꯫ ꯖꯦꯛꯅ ꯍꯣꯏ ꯍꯥꯏꯔꯗꯣꯏꯅꯦ ꯑꯁ ꯏꯗꯤ ꯏꯀꯥꯏꯍꯦ꯫ ꯇꯤꯅꯥ ꯃꯣꯃꯣꯟ ꯅꯣꯛꯏ ꯏꯁ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯪꯁꯤꯗꯤ꯫ ꯖꯦꯛꯅ ꯍꯣꯏꯗꯦ ꯍꯥꯏꯗꯤ ꯍꯥꯏꯔꯒꯦ ꯑꯗꯨꯔ꯫ ꯇꯤꯅꯥꯅ ꯍꯣꯏꯅꯦ꯫ ꯖꯦꯛꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯂꯥꯏꯖꯨꯗꯣ ꯈꯪꯉꯤꯗꯅ꯫ ꯇꯤꯅꯥꯅ ꯈꯪꯉꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯤꯗꯨꯗꯤ ꯅꯪꯁꯨ ꯎꯔꯤ ꯅꯠꯇ꯭ꯔꯣ꯫ ꯖꯦꯛꯅ ꯇꯤꯅꯥꯅ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯂꯥꯏꯖꯗꯣ꯫ ꯖꯦꯛꯅ ꯑꯃꯨꯛ ꯃꯥꯗꯣ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯕ꯫ ꯇꯤꯅꯥꯅ ꯑꯁ ꯈꯪꯗꯦꯗ ꯀꯣꯏꯔꯤꯔ ꯀꯣꯏꯗ꯭ꯔꯒ ꯑꯝꯇ ꯈꯪꯖꯗꯦꯗ ꯑꯩ꯫ ꯖꯦꯛꯅ ꯑꯣ ꯑꯗꯣ ꯑꯝꯇ ꯍꯪꯕꯤꯌꯨꯀꯣ꯫ ꯇꯤꯅꯥꯅ ꯍꯪꯒꯦ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯖꯦꯛꯅ ꯊꯦꯡꯛꯌꯨ ꯑꯗꯣ ꯂꯩꯇꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯅ ꯃꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯇꯤꯅꯥ ꯖꯦꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ తాꯕꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯍꯟꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯤꯅꯥ ꯃꯃꯥꯏꯗꯨ ꯖꯦꯛꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯝꯕꯗꯨ ꯁꯠ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯈꯤ꯫ ꯇꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯖꯦꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯇꯤꯅꯥ ꯅꯪ ꯍꯥꯏꯅꯤꯡꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏ ꯋꯥꯁꯤ ꯂꯥꯏꯖꯗ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯕꯣ꯫ ꯇꯤꯅꯥꯗꯤ ꯁꯣꯝꯗ ꯂꯩꯊꯣꯛꯂꯒ ꯂꯩꯔꯤꯗꯨ ꯀꯞꯄ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯤ ꯃꯍꯥꯛꯅ ꯂꯦꯞꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯃꯛ ꯆꯤꯟꯊꯔꯛꯂꯤ꯫ ꯇꯤꯅꯥ ꯃꯈꯣꯜꯗꯨ ꯁꯦꯝꯂꯒ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯍꯥꯏꯒꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯏꯖꯗ ꯍꯥꯏꯒꯦ ꯅꯪꯒꯤ ꯋꯥꯁꯤ ꯑꯗꯨꯒ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯈꯔ ꯅꯣꯟꯊꯔꯒ ꯔꯨꯃꯥꯜꯗꯨꯅ ꯃꯆꯤꯟꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯖꯦꯛꯅ ꯕꯥꯏ ꯊꯦꯡꯛꯌꯨ ꯁꯣ ꯃꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯕꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯕꯥꯏꯕꯨ꯫ ꯇꯤꯅꯥꯗꯤ ꯖꯦꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯕꯒꯨꯝ ꯃꯩꯆꯥꯛꯇꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯇꯤꯅꯥꯅ ꯀꯩꯒꯤ ꯊꯦꯡꯛꯌꯨꯅꯣ ꯕꯥꯏ ꯌꯥꯔꯦꯗ꯫ ꯖꯦꯛꯅ ꯑꯗꯨꯗꯤ ꯆꯪꯂꯁꯤꯔꯥ꯫ ꯇꯤꯅꯥꯅ ꯆꯪꯂꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯖꯦꯛ ꯇꯤꯅꯥ ꯀꯞꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ꯫ ꯇꯤꯅꯥꯗꯨ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯂꯤ ꯇꯧꯏ꯫
ꯃꯃꯤꯠ ꯃꯤꯄꯥꯟꯗꯨꯁꯨ ꯆꯣꯠꯂꯤ ꯑꯁꯤꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯇꯥꯕꯅꯤ꯫ ꯖꯦꯛꯅ ꯀꯩꯅꯣ ꯇꯤꯅꯥ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯅꯪ ꯀꯞꯄꯨꯕ꯭ꯔꯥ ꯍꯥꯏꯌꯣ꯫ ꯇꯤꯅꯥꯅ ꯀꯞꯇꯤꯌꯦ ꯀꯩꯅꯣ ꯖꯦꯛ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯑꯩꯕꯣ? ꯖꯦꯛꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯅꯪ ꯀꯞꯄꯨꯔꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯥꯏꯗꯨ ꯎꯕꯗ꯫ ꯍꯥꯏꯌꯣ ꯇꯤꯅꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯇꯤꯅꯥꯗꯨ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯄꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩꯁꯨꯝꯁꯨ ꯇꯧꯗꯅ ꯀꯥꯏꯗ ꯀꯞꯄꯤꯅꯣ ꯑꯩ ꯀꯞꯇꯤꯌꯦ꯫ ꯖꯦꯛꯅ ꯇꯤꯅꯥ ꯑꯣꯏꯗꯕ ꯍꯥꯏꯒꯅꯨ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯗꯤ ꯍꯥꯏꯌꯣ ꯑꯗꯨꯒ ꯅꯪꯅ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯗꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯇꯤꯅꯥꯅ ꯖꯦꯛꯅ ꯍꯥꯏꯔꯛꯑꯣ꯫ ꯇꯤꯅꯥ ꯇꯞꯅ ꯑꯗꯨꯔꯣ ꯑꯩꯗꯣ ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯈꯤꯕ ꯑꯗꯨꯏꯅꯤꯗ ꯑꯗꯨꯒꯤ ꯅꯣꯏꯕꯒꯤꯅꯤ꯫ ꯖꯦꯛꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣꯃꯨ꯫ ꯇꯤꯅꯥꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯇꯤꯅꯥ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯤꯕ ꯕꯣꯔꯤꯁꯇꯤ ꯇꯤꯅꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯕꯣꯔꯤꯁꯅ ꯇꯤꯅꯥ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯁꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯕꯤꯗꯕꯁꯤꯗ ꯍꯥꯏꯔꯁꯨ ꯅꯪꯅ ꯐꯥꯒꯤ ꯇꯥꯊꯣꯛꯄꯁꯤꯗ ꯑꯩ ꯊꯧꯅꯥ ꯎꯠꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯃꯥꯅꯤ ꯕꯣꯔꯤꯁꯅ ꯇꯤꯅꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯔꯒꯁꯨ ꯀꯌꯥꯔꯛ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯇꯤꯅꯥꯅ ꯐꯥꯒꯤ ꯇꯥꯊꯣꯔꯒ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯕꯣꯔꯤꯁꯅ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯆꯤꯟꯊꯍꯜꯂꯣꯏꯌꯦ ꯇꯤꯅꯥ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯤꯅꯥ꯫ ꯑꯁꯤ ꯍꯥꯏꯅ ꯕꯣꯔꯤꯁꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯤꯅꯥꯕꯨ ꯃꯥꯒꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯤꯅꯥꯅ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯇꯧꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯔꯛꯅꯕ ꯑꯗꯨꯒ ꯇꯤꯅꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯕꯣꯔꯤꯁꯀꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯖꯦꯛꯅ ꯀꯩꯒꯤꯅꯣ ꯚꯥꯏ ꯑꯗꯨꯝ ꯍꯥꯏꯌꯣ ꯇꯤꯅꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯁꯥꯗꯨ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯔꯦ꯫ ꯇꯤꯅꯥꯅ ꯌꯥꯔꯅꯤꯌꯦ ꯖꯦꯛ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ꯫ ꯖꯦꯛꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯕꯦꯜꯁꯨ ꯇꯥꯗꯣꯔꯦ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯇꯤꯅꯥꯅ ꯅꯪ ꯍꯥꯟꯅ ꯆꯪꯂꯝꯃꯣ ꯖꯦꯛ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ꯫ ꯖꯦꯛꯅ ꯀꯩꯒꯤꯅꯣ ꯇꯤꯅꯥ ꯑꯗꯨꯝ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯄꯨꯂꯞ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯩꯅꯗ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯇꯤꯅꯥꯅ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯖꯦꯛ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡꯗ ꯍꯥꯏꯒꯅꯣ ꯀꯩꯒꯤ ꯑꯩꯗꯤ ꯅꯪ ꯍꯩꯅꯔꯣꯏꯗꯣꯏꯕ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯍꯩꯅꯗꯕ ꯎꯠꯈꯤꯕ꯭ꯔꯥꯅꯦ? ꯖꯦꯛꯅ ꯎꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯇꯤꯅꯥꯅ ꯖꯦꯛ ꯅꯪ ꯁꯥꯎꯔꯅꯨ ꯄ꯭ꯂꯤꯖ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦꯕ ꯅꯪ ꯆꯪꯂꯝꯃꯣ ꯄ꯭ꯂꯤꯖ꯫ ꯖꯦꯛꯅ ꯑꯣ ꯐꯔꯦ ꯅꯪꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯪꯂꯝꯂꯒꯦꯀꯣ ꯑꯗꯣ ꯅꯪꯁꯨ ꯊꯨꯅ ꯆꯪꯂꯛꯑꯣꯀꯣ꯫ ꯇꯤꯅꯥꯅ ꯖꯦꯛ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯖꯦꯛꯅ ꯆꯠꯈꯤꯕꯗꯨ ꯇꯤꯅꯥ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯀꯞꯆꯩ꯫ ꯉꯁꯤꯗꯤ ꯇꯤꯅꯥꯒꯤ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯖꯦꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯃꯥꯟꯅꯗꯦ ꯆꯥꯟꯅꯗꯦ ꯇꯤꯟꯅꯗꯕ ꯑꯁꯤꯒꯨꯝꯅ ꯖꯦꯛꯁꯨ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯤ꯫ ꯖꯦꯛꯀꯤ ꯏꯆꯝ ꯆꯝꯖꯅ ꯍꯥꯏꯖꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯇꯤꯅꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯆꯧꯕ ꯆꯩꯅꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯅꯣꯏ ꯑꯩꯈꯣꯏꯗ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥꯗꯨꯅ ꯅꯪꯉꯣꯟꯗ ꯑꯇꯣꯞꯄ ꯂꯝꯂꯥꯝꯕ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯀꯔꯝꯕ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯉꯁꯤ ꯇꯤꯅꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯑꯣꯝꯂꯒ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯍꯔꯥꯎ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕ ꯏꯄꯥꯛꯇ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯤꯁꯇꯤ ꯇꯤꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯇꯤꯅꯥꯕꯨ ꯊꯦꯝꯕꯤꯔꯒ ꯃꯥꯒꯤ ꯃꯊꯥꯗ ꯂꯩꯍꯟꯗꯨꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯀꯞꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯍꯜꯂꯔꯣꯏ ꯄꯨꯟꯁꯤꯒꯤ ꯍꯥꯏꯅ ꯈꯜꯂꯤ꯫
ꯕꯣꯔꯤꯁ ꯑꯗꯨꯕꯨ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯕꯣꯔꯤꯁꯇꯨ ꯆꯥꯛꯅ ꯃꯈꯨꯠꯇꯨ ꯁ꯭ꯀꯨꯜꯒꯤ ꯈꯥꯔꯤꯕ ꯋꯥꯜꯗꯨꯗ ꯃꯊꯟꯇ ꯀꯤꯟꯅ ꯊꯤꯟꯖꯤꯟꯖꯩ꯫ ꯃꯈꯨꯠꯇꯨ ꯏ ꯈꯔ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯡꯀꯔꯆꯤꯞ ꯑꯗꯨꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ, ꯑꯗꯨꯒ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯖꯦꯛꯁꯨ ꯌꯥꯝꯅ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯂꯦ ꯇꯤꯅꯥꯅ ꯖꯦꯛꯄꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯉꯁꯤ ꯇꯤꯅꯥꯒꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡꯁꯤꯡꯗꯨꯅ꯫ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯂꯥꯏꯖ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯖꯗ꯭ꯔꯤ, ꯈꯣꯏꯗꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ꯫ ꯑꯁꯤꯃꯛꯅꯅꯤ ꯉꯁꯤ ꯇꯤꯅꯥꯗ ꯇꯧꯔꯤꯕꯁꯤ꯫ ꯇꯤꯅꯥ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯕꯦꯜ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥ ꯀꯔꯤ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯡꯕ ꯆꯞ ꯌꯨꯡꯂꯒ ꯐꯝꯂꯒ ꯂꯩ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯉꯛꯇꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯁꯪꯖꯄꯣꯟꯇꯦ ꯖꯦꯛ ꯍꯣꯏꯒꯤ ꯕꯦꯟꯁꯇ ꯌꯦꯡꯕꯗ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯔꯣꯁꯂꯤꯟꯅ ꯊꯥꯖꯗ ꯇꯨꯃꯤꯟꯅ, "ꯀꯩꯅꯣ ꯑꯃꯁꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤꯕꯨ ꯄꯨꯔꯥ ꯄꯣꯂꯛꯀꯥꯝꯕꯤꯒꯤ ꯇꯥꯏꯞꯇ ꯂꯥꯛꯑꯦꯃꯦ"꯫ ꯊꯥꯖꯅ, "ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ, ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ"꯫ ꯂꯥꯏꯖꯅ ꯇꯞꯅ, "ꯍꯩ ꯑꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯃꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ, ꯆꯩꯔꯛꯏ ꯖꯥꯠꯂꯥ? ꯉꯁꯤꯗꯤ ꯃꯉꯛꯀꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯅꯍꯥꯟꯒꯩꯒꯤ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯦ, ꯀꯩꯅꯣꯝꯃ ꯁꯣꯏꯅ ꯇꯧꯔꯝꯃꯅꯤꯌꯦ"꯫ ꯔꯣꯁꯂꯤꯟꯅ, ꯍꯪꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ"꯫ ꯂꯥꯏꯖꯅ, ꯕꯤꯁꯅ ꯕꯣꯔꯤꯁꯇ, "ꯅꯈꯨꯠꯁꯤꯗꯤ ꯀꯩ ꯇꯧꯔꯕ ꯍꯥ? ꯀꯗꯥꯏꯗ ꯍꯦꯔꯣ ꯁꯥꯔꯨꯏꯅꯣ ꯅꯪꯕꯣ"꯫ ꯄꯥꯔꯤꯅ, ꯀꯩꯗꯧꯔꯒꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯈꯤꯇꯪ ꯄꯥꯈꯠꯂꯞ ꯇꯧꯅ ꯄꯥꯔꯤꯅ, "ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯅꯪ ꯍꯥ? ꯀꯩ ꯇꯧꯔꯤꯅꯣꯕ? ꯚꯥꯏ, ꯁꯤ ꯀꯩꯗꯧꯔꯤꯅꯣꯕ"꯫ ꯕꯣꯔꯤꯁꯇꯨ ꯄꯥꯔꯤ ꯍꯣꯏꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ꯫ "ꯇꯤꯅꯥꯗꯣ ꯌꯥꯝ ꯀꯞꯄꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯚꯥꯏ, ꯑꯩ ꯇꯤꯅꯥꯕꯨ ꯅꯨꯡꯁꯤꯌꯦ"꯫ ꯍꯥꯏꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯤꯅꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ꯫ ꯄꯥꯔꯤꯅ, "ꯚꯥꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯇꯤꯅꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯁꯨ ꯈꯪꯂꯛꯀꯅꯤꯌꯦ ꯚꯥꯏ, ꯋꯥꯒꯅꯣ"꯫ ꯕꯤꯁꯅ, "ꯚꯥꯏ, ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯪꯁꯤꯗꯤꯀꯣ, ꯌꯥꯔꯦꯁꯦ"꯫ ꯁꯣꯝꯗ ꯉꯁꯤꯗꯤ ꯖꯦꯛꯇꯨ ꯇꯤꯅꯥꯗ ꯑꯃꯨꯛ ꯑꯃꯨꯛ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯗꯨ ꯆꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ, ꯑꯇꯩ ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯁꯥꯏ ꯀꯞꯈꯤꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯇꯤꯅꯥꯗꯤ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯔꯣꯍꯤꯠꯅ, "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯅꯀꯣꯛ ꯃꯆꯥꯗꯨ ꯇꯦꯛꯂꯅꯤꯌꯦ ꯃꯤ ꯌꯦꯡꯕꯗ"꯫ ꯁꯨꯔꯦꯁꯅ, "ꯌꯦꯡꯖꯅꯤꯡꯈ꯭ꯔꯄꯣꯠꯅꯤ ꯃꯣꯏ ꯂꯥꯏꯖ ꯍꯥꯏꯕꯁꯤ"꯫ ꯖꯦꯝꯁꯅ ꯑꯃꯨꯛ, "ꯑꯋꯣꯏꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤ ꯋꯥꯖꯗ꯭ꯔꯥ, ꯄꯛꯇꯕꯅ"꯫ ꯖꯦꯛꯅ, "ꯉꯁꯤꯀꯣ ꯅꯣꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯕ꯭ꯔꯕꯨ ꯍꯦꯟꯗꯨꯝ ꯆꯥꯅꯤꯁꯦ"꯫ ꯔꯣꯍꯤꯠꯅ, "ꯏꯕꯨꯡꯉꯣ, ꯆꯥꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯆꯥꯕꯤꯒꯦꯅꯦ, ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ, ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯇꯧꯕꯁꯤꯗꯗꯤ ꯌꯦꯡꯗꯗꯅ ꯅꯣꯏꯒꯤ ꯍꯦꯔꯣꯅꯤꯗꯣ, ꯌꯥꯝ ꯄꯛꯁꯤꯜꯂꯛꯇꯕ ꯑꯃ ꯌꯥꯎꯔꯦꯕ ꯅꯪ"꯫ ꯁꯨꯔꯦꯁꯀ ꯖꯦꯝꯁꯀꯅ, "ꯑꯗꯨꯅꯤ, ꯃꯣꯏꯅꯗꯤ ꯖꯦꯛꯅ ꯌꯦꯡꯂꯤꯕꯗꯨ ꯂꯥꯏꯖꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯦꯛꯅ ꯌꯦꯡꯂꯤꯕꯁꯤ ꯂꯥꯏꯖ ꯅꯠꯇꯦ ꯇꯤꯅꯥꯕꯨꯅꯤ"꯫ ꯔꯣꯁꯂꯤꯟꯅ, "ꯇꯤꯅꯥ"꯫ ꯇꯤꯅꯥꯅ, "ꯀꯩꯅꯣ ꯔꯣꯁꯂꯤꯟ"꯫ ꯔꯣꯁꯂꯤꯟꯅ, "ꯀꯩꯁꯨ ꯅꯠꯇꯦꯗ"꯫ ꯇꯤꯅꯥꯅ, "ꯑꯣ"꯫ ꯊꯥꯖꯅ ꯔꯣꯁꯂꯤꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯕꯗ ꯑꯣꯏꯅ ꯍꯪꯂꯁꯦ"꯫ ꯔꯣꯁꯂꯤꯟꯅ, "ꯑꯗꯨꯅ ꯐꯔꯅꯤ"꯫ ꯊꯥꯖꯅ ꯑꯃꯨꯛ, ꯑꯣꯖꯥ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯇꯧꯈꯤꯕꯅ ꯁꯨꯇꯤꯁꯨ ꯊꯥꯔꯦ꯫ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯕꯤꯁꯅ, "ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ"꯫ ꯑꯃꯅ ꯑꯃꯨꯛ, ꯕꯥꯏ ꯕꯥꯏ"꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯑꯇꯩ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ, ꯂꯥꯏꯖ ꯍꯣꯏꯗꯪ ꯉꯥꯏꯍꯧꯔꯦ꯫ ꯂꯥꯏꯖꯅ, "ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯤꯅꯥꯗꯨꯕꯣ"꯫ ꯔꯣꯁꯂꯤꯟꯅ, "ꯑꯗꯨꯅꯤ ꯃꯥ ꯊꯣꯛꯈ꯭ꯔꯖꯥꯠꯂꯥ"꯫ ꯊꯥꯖꯅ ꯑꯃꯨꯛ, "ꯊꯣꯛꯇꯤ ꯊꯣꯛꯂꯝꯈꯤꯔꯣꯏꯌꯦ"꯫ ꯂꯥꯏꯖꯅ, "ꯑꯗꯣ ꯂꯩꯇ꯭ꯔꯤꯁꯤꯗꯤ, ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯃꯥꯅ ꯈꯜꯂꯤꯗꯨꯅ"꯫ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ, "ꯈꯪꯗ꯭ꯔꯦꯗ"꯫ ꯊꯥꯖꯅ, "ꯑꯥꯗ ꯎ ꯃꯈꯣꯡꯗ ꯐꯝꯂꯤꯁꯤ ꯇꯤꯅꯥ"꯫ "ꯃꯥꯅꯤꯗ, ꯇꯤꯅꯥꯅꯤ"꯫ ꯑꯃꯨꯛ ꯂꯥꯏꯖ ꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯨ ꯑꯥꯗ ꯂꯩꯔꯦ ꯇꯨ, ꯁꯣꯅꯣꯁꯤ ꯃꯊꯟꯗꯒ ꯐꯝ ꯂꯩꯌꯦ ꯇꯨ, ꯎ ꯃꯈꯣꯡꯁꯤꯗ ꯀꯔꯤ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ, ꯁꯩꯔꯦꯡꯒ ꯏꯔꯤꯖꯥꯠꯂꯣ ꯈꯪꯗꯦꯃꯤ"꯫ ꯔꯣꯁꯂꯤꯟꯅ, "ꯂꯥꯛꯑꯣ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ"꯫ ꯂꯥꯏꯖꯅ ꯑꯃꯨꯛ, ꯆꯪꯁꯤ ꯆꯪꯁꯤ" ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯏꯖꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ, "ꯂꯥꯏꯖ, ꯂꯥꯏꯖ, ꯂꯥꯏꯖ ꯅꯠꯇ꯭ꯔꯕꯣ"꯫
꯫